Dear Manipur, YouTube channel as being very bama pum nam po mukana taram luxury han badam number we power of the samjage Surasanpur Federal District Electric Punkidre ITLF More de labor person sing dissing pirek taban numid humni surakle Kukising namna tariba Surasanpur amasung Federal District mai funky de basayol amarom phazilakle hain Indigenous Tribal Leaders Forum ITLF na pongduragni ITLF ke Media and Publicity in Charge Ginja Bulzong no quick pidun thadur pasero laman hai haukiba kumza 2023 ki May hom de Kukising namna tawam phom sing de hidak lang thak yaw no chana thaknaba amadi nongmagi sangdaba yadru potlam kudimak pusinba thingduna lakhibani masigi matungda thasi gi amada Surasanpur phawbagi tingliba electric power line su mitei singna kaktat pikre masina maram oiraga Surasanpur amasung Federal District mai phangkhidre kanglup ki irang asi thoktringai mamangda Surasanpur mai pusilagliba asi electricity gi tongan tongan ba supply line amda pusilaklambani adubu kumja 2023 gi June thadagi de tongan tongan ba thodok singda line ani kaktat pikre loinana hairiba line sing asi so hojik phawbu semjin bidana leiri zerola sina makata na hai Imphal tamna pusilagliba mai gi line sing asi kukina namna taba singi mafam sing phawduna pusilakpa ngaktani loinana chana thaknaba yauna potlam sing asisu National Highway number 2 gi khuthangda pusilaklibani Imphal da thakna chana ba sijinnariba ising sing asisu singi lamdagi hauraga sen thakiba turel singdagi sijinnaribani adubo hojik phawbada Kukising gi maikaidigi miyoibagi minungsi yenglaga asigumba mafam sing asida yekhai tin kaiba pikiba Leitre maidei kulai paiba singna Kuki area da kayar hana landarak dabusu makhoibu ngakthoknaba hotnaba natana miyoibagi minungsi gi wangmada leiba thawong amata sathadri adubo hojikti sapsana paukhum piba matam oire haina suserola sina makatari nakal amoromda More gi state forcing da Kukising na thaknaba ising yauna chana thaknaba potlam ama phawu pirakhidaba numit ahumni sujin khibaga loinana personal sing awaba kaya mayokna duna leiri loinana state lenga ki maikei degi sumating pirakpa Leitre police ta ising tharui haiduna phajin khiba water tanker adu suthiba khangdri hairi aduga mathangi update asina kilometer lising am sadruk nifugu humdoi sangba Indo Myanmar border sambal khana center na Ware Kap Laoba Amit Cham kilometer lising am ga sadruk nifugu humdoi sangba Indo Myanmar border warning gi saruk sing asi sambal khana ba central government na Ware Kap Laoba border da hena mikup na hum sing na laina ba border fencing hek nakna patrolling track amasu sem lagani haini Union Home Minister Amit Shah na ngasi mahaki ex Twitter thagala kibo warol amada hairi Union Home Minister Amit Shah na Indo Myanmar border warning gi saruk ta sambal khana ba center na Ware Kap Laoba haina lauthor ki ba asi Manipur da Myanmar state ki community oiba Kuki jo tribe ki miyoi sing amasung tampa ki mitei sing ki marakta communal class thoktuna hana sunaba ki thawong kayarak sathariba asigi mari leinena lauthoraki bani Union Home Minister Amit Shah na mahaki ex thadoraki pa warol adu da makhata na hairibana Modi government na Indo Myanmar border paring da mi phawdok phawjin yadaba mongda border fencing khana Ware Kap Laoba border paring asigi Manipur gi More gi saruk da kilometer 10 sangba border gi saruk amadi hanana sambal khaba loikrabani Makhatana surveillance ki system gi makhada pilot project ama paikhatpa hore haiba project asigi makhada Arunachal Pradesh amasung Manipur gi ngamkhai gi sarukta kilometer amom sangna sambal khaga dabani masigi mathakta Indo Myanmar border gi Manipur gi ngamkhai gi sarukta kilometer kun sangba border gi saruk ama sambal khana ba center na approve tawre border fencing khaba gi thabuk asi athupa matamda hauragani hairi Indo Myanmar border paring da Manipur ga Myanmar ga lona riba saruk asi puna kilometer chahumga maudra romni haiba border saruk asi Myanmar gi Congress sarkar matamda karimata thawsadana leiram khibana mamang sahida gi hauna Kuki amasung maitei ani gi marakta hana sunabagi thawdok sing asi thokrak khibani haina Chief Minister N Birena mamangi central government bu maralsi ki loinana mamang sahi ki September thada free Chief Minister da Indo Myanmar border saruk asi mapung phana sambal khana ba amasung hojik chatnariba free movement regime asi cancel tawgadabani loinana central forcing da Indo Myanmar border ki saruk tagi kilometer taraga mari taraga manga sangsilaga ngamkhai lamkhai ngak seliba asigi mahutta border gi 0 point da security na ngak senana ba center na yamna kana taksin ba leikrabani Union Minister of State for External Affairs da RK Ranjan na center na Indo Myanmar border fencing khana ba thawrang adu da sabgatladuna border ningthina ngak sen ba haibasi leibak asigi maru iba thawdang amani leibak asigi western center gi sarukta haibadi Indo Bangladesh border da ningthina sambal kharabasu nongpok thangba sarukta haibadi Indo Myanmar border da matam sangna border fencing tawdana lakpa asina Manipur yauna leibak asida problem kaya mayuk naribani haina phangdokre Union Home Minister Amit Shah gi maikei gi Indo Myanmar border fencing tawba yauna free movement regime khatlagani haina mamangda lauthoki ba da Mizoram amsung Nagaland sarkar gi maikei gi yamna kanna yaningda phangdokladuna Indo Myanmar border fencing khabana kanglup ki irang loisin ga da banate leibak ani gi ngamkhai da leiriba
Myanmar ga saksu manaba kanglupsing sathok sasin tauba yanaba free movement regime cancel tobiganu haina center de yamna kanna pressure tawrabasu Myanmar da hojik leiriba conflict asina maram oirga center gi maikaidagi border sambal khanabagi pirep asi lawrakhibani hairi aduga maru iba headlines kara thamjaramge kuki lamhenbesingna misam sing hana bhona baleptri tumurok talangwi pekpo music nongmei amasung bom kap sinduna pula phat ke toramle khulngak pasing handuna kapada kuki militant ama sokre video sing bibagi damakta mampum nong po amuka hana thagachari anob update ki damakta dear manipur youtube channel na sibu nuksi bidun subscribe to birum